खुरुमजरे ISTV न्यूज़ बैंक ताबिर पुनोपो तरानोक्सरे हुजे हरमदा नसिंग मरुबा पाउसिंग लोबिसे थांगमैबन केंद्र की संगनारबा पॉलिटिशियन अमगी युंगी नंबर अमतदा मिटॉप मियांचा क्यागी ममिंग अमसुंग फोटो इलेक्टोरल रोल दा याव थेंगनरे जून थादा लोसिनगनी हाइकिबा सिटी कन्वेंशन सेंटर अमदे खुमल लंपाक इंटर स्टेट बस टर्मिनस अक्टोबर था योरबो फावबा मपुंग फाना लोइसिनबा ngamdre अमदे Bangalore da Manipur ki mahiroi ama mafam adugi miyoi singna phubadigi sokle desamna thodo se kanna yaning da wafong dorokle hojik pausing sanrong pizre Manipur da inner line permit system sana lo haibedabi tawil loinena mitop miansa sing masak khangdok na khongjing singsiling icherekta hanige chief minister oramba sangnaraba veteran politician Radhabinot Koijangwi Thangmaiban Kendra gi manung senba Thangmaiban Lorung Prel lekai da leba maki yum number 141 asida mitop singi maming yaw thengnare 9 Thangmaiban General Assembly constituency electoral registration officer ERO na phongba electoral roll da lising ni tara ni thoi gi oina Radhabinot Koijangwi yum number 141 asida atopa nan local Nepal gi maming amadi photo na singbasing mayek singna yawri lising ni tara humdoi da phongba electoral roll gi matung inasu Hyderabad Assembly constituency asida Radhabinot Koijangwi yum number 141 da mitop punama panjawri lising ni tara ni thoi da phongba electoral roll da mitop Nepal yaw khiba dugi mathakta lising ni tara humdoi da phongba electoral roll asida di Vikas subquota apokpa Tikaram subquota sei kumathoi hariba miwi asi hengalakli amoromda lising ni tara marida phongba electoral roll gi matung inna Hyderabad Assembly constituency sida Radhabinot Koijamgi house number ase 135 oiri Hyderabad house number asida su lising ni tarahumdoi da yawkiba mitof mapal gi maming amadi photo sing mayek sing na yawri masida ngakli badi Hyderabad safanaba house number sing asida yawruba mitop sing asi tungan tungan ba yumnak ta oiri Manipur da mitop miansa sing na khangna sanaba sing mateng lorga lamdam asida saktak se paiduna leiba yananaba wanomba gi thabak sathai haina miyamna ngangnariba asi lising ani tarani thoidagi lising ani taramari fawge 9 Thangmaiban Assembly constituency gi ERO na phongba electoral roll asigi matung inadi hariba thabak asi asumba oirabra haina singnaba leire ngasi sahi asigi January fawbagi oina phongkiba draft electoral roll dasu mioi mapal asig maming yawri tasengna hanigi chief minister oiramba Radhabinot Koijamgi house number da tungan ba mitop singi maming matha sing yawrong libasi electoral roll phongbada kanagumba kharana aran ohigi thabak sathakhiba natragana saf manaba house number asida yawraba mitop sing asi tasengna electoral roll da yawba yaraba Mioira haibadu mari leinaba singna atubada mieng sangduna tabak paikat hodrabadi Manipur da mitop miansa sing khangdok naba sangsileba tabak asi mapung phana mai pakna khonabada kudong sadaba mayok narakpa yai haina mioi kyana mot thamlakle Works Minister Dr. Ratan Kumar na ISTV News ki khutang da Praja Singh da thajaba pi ki wafam thabak ta onthok ngamdre matam matam gi oina Praja Singh da thajaba pirabra haina miyamna hangnarakle hiramasida report ama Satkiba May Thagitang Kungani Toida, Works Minister Dr. Ratan Kumar na City Convention Center Amadi, Kumalampak Interstate Bus Terminus, ISBT asi, Jun Thada Mapung Fana Simjin Balusilagani Haina, ISTV News the Fondo Kravasu, Nasi Pabalusin Bangamdre. July Thada Pangthokiba Assembly Session da Kumalampak Interstate Bus Terminus asi, Saada Marfudrani Pan Luisile Haina, Works Minister Dr. Ratan Kumar na House the Thamkrabani. Aduminamak, ISTV News ki Kambu Amana, Ngarang October Gitang Taramarida, Bus Terminus Amadi, City Convention ki Pibam, Satuni Yang Sloba Matamda, Minister na Haikibo Wapamga, Kenabakea Leramki. Kumalampak ISBT asigi Pibam di Nomonomogi Soksilakli. Iram nala amadi laimai gi fibam ningthina simjin bidabana thau puba gari kyana thodok thogjin tawbada achauba kom kya leire masing yamlaba gari thoba miyoi singi leifam chafam amadi khong hampham na chingba ningthina thambidabana yana ba mong to leisin badagi nongmonomagi fibam soksin ba henjilakle mafam kyada amang asoi amadi fataba polom kyana pungsai sare mapu pandabaga chapmanare सरकार ने सथरी थोंगबु गाड़ी थौरी मियोई क्याना पेनद्रे अखोइना मतिक चाब चादबुदी अखोई लिटिन लेत्रे होजिसे अखोई लिटिन लेत्रमिना ओदि अवाब करिनो बादु थममेबा पोन मयामदो मणिपुर गवर्नमेंट सेंगदोइरा आइक्सने सेंगदोइरा एफसीसी की डायरेक्टर नफुर थौजलन निमिना अदु सेंगदोइरा अदु अथुबो मतमदा सिगी ISTV deba complex manungda hinemen deba phaina ba mani ma litin khoi ka taruk pa me ba
Kumalampak Interstate Bus Terminus Harabasu Mafam Asidi Hauzik Fawbagi Oinadi Tau Puba Gari Singi Tampam Oiduna Lady Amarumda Palace Compound Labor City Convention Sangaki Bachahi Ani Helagloba Fawba Mapung Fana Simjin Sajin Beloidre Mafam Karada Sekai Bafawu Yaure Sangaki Bachahi Ani Helagloba Fawba City Convention Singasi Fawba Manipur Miamna Season Bafangdre ISTV News na miyam da uchariba ISBT Kumalampak amadi City Convention gi oiriba fibam asina mayek sengna takle madude Works Minister Dr. Ratin Kumar miyam da piki bathajaba du ngasi phawa thabak onthoktri haibadu mayek sengna takle miyam gi mapi mapani hainari baluching basingna matam gi thajaba piduna miyam bo apang ba sidabara haina miyam na hangnarakle fibam sida Chief Minister Okrami Bobina mityeng sangbiba miyam na pamli ISTV News Gidamak Cameraman Konsum Ziban Amadi Aikuki Paumi Michael Zitkaloina na Paudam Jariba Sunil Kumar ISTV News Imphal Bangalore da tamba Manipur gi mahiru ema ngarang numidang local mu humna kanara lol kari ngang libano haina fubadagi sokle hari soklaba mahiru edu gi maming ti Michael Lamjang Thang Kawe thaudo sig mari lena police na FIR ma senkre makatana tizen bagi tabak sathari hari Ngarang numidang Bangalore ge Kothanurda mafamadu gi miyoi singna Michael Fukiba thogdok desam na kana yaning do phongdokre kaisam pata leba Mayuri Law Fasig Office ta pangthok pa pau gi mifam amada President M Angambana Thado Students Association Bangalore ge President Oribati Michael Lamjang Thang Haukipu tamthina Fukiba thongasina India ge te state singna Manipur si thawaidaba thong toina tholiba si state government amadi central government na kupna Tizin Biu, State Government inquiry Todun Miamda, Todo Sing Matang the Kangalu, Heidi. Why did you find the Maruina? India Gimeamna, no risky. Melan India Gimeamna, no risky. People sing Hantaba Miang Amada, racist attitude Amada, Nashiba, Yengi, Amada Racism Giam, the Friday Kanba, Atumakan or the lady having Yam, the Mayak Lara Kudamni, Marmadana, Haiba, Narangi, take a citizen, Ariba Mushing. Marilena authority na para matungda koi chapchaba dandi koi state government na mafam dui Karnataka government na hairiba koi gi Janabusing ati matakta koi dandi pigidabani India na Manipur bu loksin kiba numit October 15 bo yaning da phongdok tuna korkom na numidasubu Black Day haina haukiba hing nungai degi numidang warum pung teruk phawba kaukiba pung taranipal ge general strike na Manipur gi mau sak punsida sauna akai be pikre general strike asina maram oidun lambi da gari sing senakide kaithel sing kanakide dukan sing thong lonaki Anayek lining Lysona Singba Sing the general strike asina komtoki police na palm the talk to naba ngak sen with tabak lokat ke Korkom na Kokiba general strike asina Bisnupur district border town More Amasung Tobal district dasu sauna mamitaki Lambida Gari Senakide district asing Moru Kaithel Sing Kanakide Dukan Sing Tonglonake General strike asina Jiribam dasu sauna mamitaki Jiribam dagi Imphal Nungba Tamenglong Silsaramadi Kasarom the Satkadab Gari Sing Amata Senakide School Government Office Bank Amadi Oil Pump Sing Tonglonake Dukanamadi Kaithel Sing Famnakide Assembly Constituency Hompumaki Draft Electoral Photo Roll Ngasi Phongkre Marilenaba Kudingmangna Electoral Roll Sing Sek Tobining Labadi Marilenaba Electoral Registration Officer Digi Fangani Yeningba Lokthokningba Hapsinningba Sumthokningba Singna Marilenaba ERO AERO BLO Singda October 15 dagi November 15 fawgi manungda pisinba yagni Sakanglaba National amasung State Party Singna Chief Electoral Officer gi Office dagi Photo Electoral Roll Sing asigi Hard amasung soft copy sing lobo yagani haina CEO Manipur ona Bukisorna Kangalali. How's Pau Martana Tema Brampton Dominisi? Break Matunda Taramo Oxeri. Low Uba Loraba Matunda, Aremba the Hangduna Ladiba, Lokfom Singbu, Asangba Lobu, Ohenaba Amadi, Sinzakmipal Tangdaba, State Ama Ohenaba Honabada, Burley Tabana, Sauna Mateng, Ohengadori. Iramasida, Reportama. Lamdam sigi apunba lofam gi chada marphu gi changda kumbi lorok loraba matungda lofam sing hangdana leiri film asidagi kanaba amadi chinjak tami pal tangdana bagi panamda state ki agriculture department na paikhalakpa akhanaba thorang amoina barley thaduna changyang tobada mai pakpa ngamle hiramasi matangna mai pakla farmer amadi state ki agriculture department gi expert singo unaduna wari sanajawi pawdam thamjeri hoje expert gi khangjaninge ba se barley habasi kaino adwa maha sim matau karmna thagadage habadi matangna tendang na thamyo Barley have a Kogi Gihuga Chamanaba
aduga gehu ga matam amtada thawa yaba ningtham thagi yamna maru oiba India da yamna maru oina thanaba kogi crop amani ade masi si kogi magi nutritive value yam lei barley se atopa kari kari pothok pothok da si nei aduga manipur dana kari kari pothok pothok da si na ba yagada gai haiba du su thamyo barley se maru oina kogi brewing industry haibadi whiskey gumba adegi beer gumba adugumba se sungba maru oina season adra masi akoigi manipur gi context da haijaragadi koigi traditional gi oina akoigi manipur gi koigi yu sungba season riba koigi chiang mayam se masi koina barley sina paksana tharaga longmi singsina masagi barley gi pothok se puthoga masagi masi sina oina chiang gi muhutta koigi barley si season biragadi akoigi Manipur gi chiang puthoi ba akoigi 6 lakh metric ton gu masi chiang puthoi masi gi saruk ahum thopagi ani di akoigi dharma gi mingda nadagi akoigi traditional gi mingda akoigi seasonary ba yu se yu sungda sinari ba samang se masi akoina kan mangam gadra hain khanji Manipur da barley thabagi wakhalon ase agriculture department ke deputy director su oriba seed analyst khaidem mohendro gi lamjing makha da chatharak pane hiram siga mari leinana mai pakla farmer amada matokam barley thabagi amadi kari kari awana thengnabagi haibai matang su pawnam lobi se hojik farmer da gi khangjari ningi ba se barley thabada kai ke awana thengnai matokam thabagi haibada takpiu law lok khraba matungda labo si yam hangduna leiba maramna amang ba mayam adu ubadagi agriculture site gi hoi chalaga hangjaruba matamda barley si tharaga changyeng tawse haina haibirakpadagi khoi changyeng adu tawjabani yam thuna hawba poni yamna sepa changdaba adugumba pambi makhal amani barley degi andro mai da kari kari ahen mo pothok pothok pangami akhoi gi andro dadi cheng sungambadu hujikti barley thorakpadagi barley na mahu chiraga yu asi thongjare mapandagi la iba cheng asina thongjabani adubu hujikti barley thorakpadagi mapandagi lauriba cheng asi barley na mahu chilaga khara makhai di kanbanga mani haibisi ai thajabani maitai jamang asina sungba yudagi barley dagi thorakpa yu asina sungba yu asina kanaba yam heli yu pothok siso yam heli hanagi akhoina sungiba yududagi barley dagi sungba yuna kanaba yam heli pothok hena thokpa profit yamna leiba adugi damakta khoi barley mathangi jahida su thajabagi plan adu sum leijari barley si mathok karamna thagadage barley si koigi ningtham thada thai koigi october gi first week tagi october gi last week tagi na january gi first week phoba thaba yai masi barley si koina yamna leibak si yamna kuptraga su di koigi tractor na lawol ani rakumba hekta khoiraga hekta thajan bada hekta yamna haidi yam line hobangamba adagi ising su yamna darkar leitaba adagi ma se koigi gehu gumba adagi atopa crop sing na thabada pangnaroi da mafam sida ma di hekta hobangamba aduga hekta magi mahi su hekta lokpangamba adugumba yamna kare haini koigi mafam chada mafam da thabada hekta lokpangamba adugumba kanoni crop makhalamani kungi lorok loraba matungda tha taru hangluna leiba lofam singda miyamna paksana barley thabiduna lomi singi economy hengalhanba amadi state ki economy hengalhamda mating oibana natana state asigi chinjak tami pal tangmi samisa kon mangangani haibasi expert singna pirakpa mochingni nawba khorak pangolona na pogdam river charanjan andro infalis Common John Wandagi Mima Nadribi Nupi Mobu Karak Hana Izet Mangali Haiba Lekaidu Leiba Nupi Masadu Mapal Tokpa SS Dizamini Sermagi Yum Narang Numidang Miam Harokuna Amangata Tuan Kre Amasung Emung Pumba Lekai Digi Tantopa Haina Warep Lokre Nupi Masadugi Mamabo Sirimayum Ina Kunbina Thasi Tang Ani Amasung Ahungi Lona Ba Ehinda Common John Wanda Lekaida Borlai Kurumagamari Leneba Torompang Toke Nupi Masasina Yengba Torok Laga Nongai matung pung anirom tabada mayumda sanglak laga amuk thokibadagi hanjallakta koithi thinaki tang marida nupa malaktuna nambol maitramda leiri haina pau pirakpadagi satuna lawroi magmasa sokthaba chauthau haiba yadabadagi themduna wa hangbada maki mapal thopa yumlonana leiraba dizamini sarmana phaduna puraga nupi oibigi izet manganbani haidorak labadi hatkani haina kihali hairi handagi thogdo asina ahanba natte mamangda su karak hana izet mangan bikre medical check-up tawbadasu izet mangan bikre haiba khangmangamle masidagi ngarang laikai gi mifam pangtok tona imung manung pumba
lekai tanthokpa haina waref lobani tawdo sibu yaninda phongdoktuna common zone 1 gi mera paibi singna chu wakal mipam chetakre loinana dizamani gi imung manung pumba lekai na boycott tawre hairi adagi ma si dang ta thoga magi matu masa thamba haiba simso ko yaning dre maramdi kaigino hardi magi matu masa leiba taragadi ma nomadi soidana ma changjapam lawrakhini aduna ma amuk la tana lai taragadi haujik masi haiba akhoi angang masa se thoiba thodo wa thokje si gumba sama sama se tholki bayana laibi ba akhoi khongman jon wan sida aduna masi akhoi amohana ma se lekai sida laimina ba pamdre ade lekai sida magi masaksi kanam tare yengingdre aduna akhoi na mabu osi supagi oina ma se akhoi khongman jon wan sida gi boycott wa Anoba education ki kanglol da lamdam asig mahirui singbu anoba wakalol pinabagi pandamda SCERT Government of Manipur na CCE gi matangda numit nini gi oiba Manipur da leba private school singi oza singi oiba akhanaba oza yankai gi workshop ama SCERT gi conference hall da pangthokiba aduna CCE asi karino masigi pandamambadi karamna school singda tabak oina packet kadagi haibadu sabsana khanglagani haina all Manipur recognized private school welfare association infal Tadurpa Cherolamana Kangali. Council of Higher Secondary Education Manipur staff sing Sangsaliba Siswag strike asi Mayru Singi Yanglaga Handok Naba Association Arfil Torli. Swats Varat Mission Gi Makada District Water and Sanitation Committee Sandal District na Rural Education Action for Change Manipur Nungo Roka Kusam Naduna National Sanitation Campaign Technopol Community Hall Ngarang Pangtokre Campaign Asigi Saro Mo Oina Apaba Thangnabi Singamasung Ising na Pohanba Leina Singi Ngakthok Nabagi Lambi Haibi Hiramda Interworks of Communication Thoram Pangtoke Thoramasida ADC Sandal Executive Member as Tompo Mate PhD Sandal Division Executive Engineer M Umakantasu Surgaki Unity in Diversity Haibihiram the Pangtokiba block level literacy competition Gimanatum ADC Multipurpose Complex Hall Kangpokpida Pangtokre Tormasida ADC Kangpokpi DK Thangboy ZEO Kangpokpi Ngangjong Kibgian Amasung ADC Kangpokpi Kaikongla Susuraki Layekpa Isay Quiz Zagoyamadi Fancy Dress that Makomatang Tarabasing that Manamatum Sing Yantoki Lebaki awang mataki mipamamana October 13 masung tarantuda Director Language Planning and Implementation gi loisangda Manipur Board ki Maitalon gi tamnanaba lairik mai gi thakna mapal suba madi tara suba class ki lairik singda hana loyan yoromba du lexicons committee na lothokiba loinana lisingni tara manga dagidi loyan season nadaba haina yana kiba adugi matungina kupna khanakre lexical committee na loyan Kandok laba class 9 amasung 10 gi lairik makhum sing asidasu loyan yahondaba haina amatu aina yanaki lisangni tara manga ta tonggadariba board ki class 1 gi 8 faw gi lairik sing dasu loyan yahondaba haina su amatu aina yanaki lisangni tara taruk fawbada lamdamasida lairiba university gi thak fawbada tamnaba lairik yauna aiba singna puthokliba lairik singna loyan yahondaba hotna hannaba haina su warep lokre hari National Sanitation Campaign Yisar Oma Oina Miamgi Kongsat Nama Ukul Satkre Tangkul Nagalong Grounds Amasung Hundung Junction Dagi Hokiba Kongsat Asina Many Secretariat Complex the Tunki Toromasida PSED Ukrul AE Nekunja Su Surgaki Miamda Sanitation Gi Awareness Piba Street Play Amasu Utki Campaign Asi October Kungohumdoi Fawa Satagani Hari Ukulgi District asida ju lu na nana lay ba hachang na de yekna lay ba bisina akoi ge lantum property asset khadi hendni habedo fluctuary thank you we support for our mission Manipur Police ki PRO na thadrokpa cherola mada yumpham oirga haukiba tang taret ki Manipuri pause sing de yaukiba Imphal Police District Commando na tha sigi marida nomibung area da thibum gi thabak sathabda pipaki cadre sing ni haina fare hariba koiro thongju part 2 dagi thoksom memo sei kumanga apokpa TS ibosa musung thongju waikhong khongnang dagi okram nanau sei kunithoi apokpa o Robin hariba mio NSC pripak amasung masigi lanmi sanglof Red Army ge hiram Tada Mari Lainati Haina, Love Asigi Department of Publicity and Propaganda Publicity Officer Asobagi Serolamana Singtroli.
अतोपा मना बिष्णुपुर डिस्ट्रिक्ट कमांडो मसुंग तरानिथुई सुबा बिहार रेजिमेंट के अपुनबा कांगबु मना थासी तरानिथुई दा फारे हरिबा मालोम तुरिहल मयलेकाई दिगी लाइसम कुलचंद्र सही निफुतरेट अपोकपा लाल हरी अमदी ngasi पाउसे सिंगदा फोंगरखिबा मपल सुबा सेक्टर ए आरगी मखादा तरानिथुई सुबा बिहार ट्रुप सिंगना थासी तांग तरा हुंदुइदा उसिवा मयलेकाई दिगी फारे हरिबा मयंगबम मनाव अपोकपा तोंबी उसिवा मयलेकाई दिगी मियो एसिसु पिरपाक अमसुंग मसिगी लानमी संगलोफ रेड आर्मी का करिगुम हिरम अमतदा मरी लेनदे हाइरी हौजि पाउमरता तेंबा ब्रेमो कलोमने से ब्रेक मतुंगा अमुक जन तराम नोक्सरी अपुनबा मणिपुर मतमे से कांगलोफ अमिकना सिंदुना हंदक पांगथोकिबा बेस्ट ऑफ अमिकता बेस्ट सिंगर ताख्रबा एम कविता बेस्ट रिलिक्स की अहुम सुबा ताख्रबा कामेश्वर सापम्बो अमिक थौबाल डिस्ट्रिक्ट सेंटर ना ngarang थौबाल म्युनिसिपल काउंसिल के मीटिंग हॉल दा तरन ओखरे तरमसिदा थौबाल म्युनिसिपल काउंसिल के चेयरपर्सन वाई बिजेन अमिक वाइस प्रेसिडेंट सरचंद्र जनरल सेक्रेटरी बी नेता चंद्र सुसुयाकी बी नेता चंद्र ना मणिपुर की मतम इसैबु सौखनबा वखलदा अमिकना इसै संगदमनबा सि पांगथोकपनी मथंग सही गिदी सही नेफु मंगा की मखामदी मथक हाइना कांगलोफ अनि थोंना खाइदोक्तुना पांगथोकप गमनबा होनागनी हाइकी Say sadi kamu nasu isai dilam dagi toyo po wakal fataba moral fataba thawai hakchang yawe haida so nataba discipline yawdaba maike de sab kidana bagi damakta and soda Imphal West District Commando की कांगबु मना NSN IM की कैप्टन नि हाइबा मियोएमा दिंकु रोतगी फारे हरि फारबा मियोए दुदी उखुल डिस्ट्रिक्ट की तोरा सांगथात लोंगसोंग माइफेदगी लेखिद्रबा फुंगसोक फुंखाये की मसानुपा फुंगसोक थानमी सही निफुमंगानी हाइना पुलिस डिपार्टमेंट की PRO S गौतम की सेरोलमन हाइरी ngasi upung mapalom taba matamda power grid corporation da thabak toba miyoyama babu khan manaki jiri turel da takhibadigi thiba khangdana leiri hari miyoyasigi maming ningthokjam lilavanta sei kunthra manga apokpa ibosoba khurai sarjor thojingjam lekai degi ni hari hoji makata na ngasi sanawi pau lomine sei Hauzik Sanu Paul Lobisi Youth Affairs and Sport Department की मखादा इम्फालिस डिस्ट्रिक्ट सिंधुना खुमलंपाक मैन स्टेडियम दा पांगथोकिबा ताइकुंडो मसानादा सही तरामरी मखागे नुपा मसागे केजी तरा नेपाल की सुपर फिंदा नॉर्थ ईस्टर्न इंग्लिश स्कूल की एल मनिटोंबा केजी तरा नेपाल की कुमाथोई फावगिदा स्कूल असिगी CS सिंगल सना केजी कुमाथोई की कुलुमदोई फावगिदा फ्री प्रोग्रेस एकेडमी की TS जॉन मैथिन आन ताखरे केजी कुनमंगा दगी कुनगतरेट फावगिदा फिदर की पांगथोखिबदा नेशनल स्पोर्ट एकेडमी की W रोनाल्डो मैतेना आन ताखरे केजी कुनतरेट की कुमापन फावगी पांगथोखिबा लाइटा नॉर्थ ईस्टर्न इंग्लिश स्कूल की CS सैतजिना आन ताखरे केजी कुंथ्रा मंगा दगी कुंथ्रा निफाल फावगी पांगथोखिबदा नेशनल स्पोर्ट एकेडमी की वाई नोकुल एकेडमी सिगी एन रोशन मैते मदी जेवन एडवांस किना केजी कुंथ्रा निथोइदगी कुंथ्रा मंगा फावगी लाइट मिडल्स अमदी केजी कुमापनदगी कुंथ्रा निथोइ फावगी वेल्टर दा आन ताखरे नुपी मजा की केजी कुंतरुक्तगी कुमापन फावगी वेल्टर की पांगथोखिबदा मेगा मणिपुर की W प्रियादर्शनीना आन ताखरे केजी कुमापनदगी कुंथ्रा निथोइ फावगी लाइट मिडर दा खुंद्राफम पब्लिक स्कूल की S उमान आन ताखरे केजी कुंथ्रा निथोइदगी कुंथ्रा मंगा फावगी मिडल की पांगथोखिबदा नेशनल स्पोर्ट एकेडमी की S नैन्सी केजी कुंथ्रा मंगादगी कुंथ्रा निफाल फावगी लाइट हेवी दा SI एकेडमी की TS प्रियंका अमदी केजी कुंथ्रा निपाल मथकी हेवी गिदा नेशनल स्पोर्ट एकेडमी की N हेलेना आन ताखरे इम्फाल वेस्ट की पांगथोखिबा केजी तरा निपाल दगी कुमाथोई फावगी फिंदा सेंट जोसेफ की वाई सिमथोइरेल केजी कुमाथोई दगी कुलुमदोई फावगी फ्लाई की कंपटीशन दा न्यू होराइजन एकेडमी की N जेरिस केजी कुलुमदोई दगी कुमंगा फावगी बेंटम दा संतिलता मेमोरियल स्कूल की L जिलांगंबा केजी कुमंगा दगी कुंतरेट फावगी फीडर दा लीफेट स्कूल की K रॉबिन्सन केजी कुंतरेट की कुमाफल फावगी लाइटा डिवाइनर स्कूल के N रोलिन केजी कुमापंदगी कुंट्रानिथोई फावगी वेल्टर दा रेगुलर इंग्लिश स्कूल की S कृष्णदास आन बताखरे केजी तरा तरुक मखा की फिंदा ट्रिनिटी पब्लिक स्कूल की N सनिया
केजी कुंदगी कुनिथोई फावगी बेंटमदा यूनिवर्सल स्टूडेंट एकेडमी की प्रियादर्शनी केजी कुंगमरी दगी कुंतरु फावगी लाइटा जॉन इंग्लिश स्कूल की उमेली केजी कुंग तरुतगी कुमाफन फावगी वेल्टरदा रेगुलर इंग्लिश स्कूल की लिंगथोई केजी कुंट्रा मंगादगी कुंट्रा निफल फावगी लाइट हेवीदा SDJM हायर सेकेंडरी स्कूल की W चंद्रकिरणा आहन बताखरे न्यू दिल्ली की जवाहरलाल नेहरू स्टेडियम दा था सी तांग तरा मथुइदगी तरा मपल फावा चथरिबा नेशनल आर्चरी चैंपियनशिप दा मणिपुर की एस शर्मिला देवीना इंडियन राउंड इंडिविजुअल दा गोल लोखरे कंपाउंड मैन टीम की फाइनल दा RK सैत्यप्रिया एंड गीतांजलिना बिहार की मखुता मैथियोबुदगी सिल्वर मेडल लौरे इंडियन राउंड नुपामदी नुपी की टीम नेशनल गेम्स की दमक क्वालिफाइड ओरे हेरी All Manipur Football Association Sindra Infal की मपाल कांगजेबुंगदा खुमुक्सुम जयकिसना स्पॉन्सर तौदना मणिपुर की मसक नारब टीम तरानी थोइना सरुक यादुन सथरिबा मपाल सुब स्टेट लीग दा अहानबा स्टेज दा सानकिबा मैच सिंग दा येलो बुक तौकिबा सानोरी सिंग सेकंड स्टेज की मैच सिंग दा काउंट तौरोय रेड कार्ड बुक तौकिबा सानोरी सिंग दी काउंट तौगनी टॉप स्कोरर की डिसाइडिंग की दमकता सेकंड स्टेज की नॉट आउट मैच सिंग दी काउंट तौरोय लीग स्टेज दा सानकिबा मैच सिंग दी डिसाइडिंग तौगनी हाइना अम्फागी जनरल सेक्रेटरी एन रंजित रोयना थादोप चेरोलमना खंगलकली सथरिबा स्टेट लीग असिगी अरोइबा मैच सिंग हायंग अयु पुंग 3 मिनट कुंट्रा ताबदा अहानबा मैच ओइना क्लासा कैनो अमदी USA खुराइगा सनगनी अनिसुबा मैच अयु पुंग 4 मिनट कुंट्रा ताबदा ZFC सुरासमपुर अमदी ट्रुपु नंबोलगा सनगनी अहुजुबा मैच नुंगथिल पुंग 32 मिनट कुंट्रा ताबदा ट्राउ क्वाकिथल अमदी नेरोका संगापुंगा सनगनी मरिसुबा मैच नुंगथिल पुंग 2 मिनट कुंट्रा ताबदा निसा थांवेबल अमदी मणिपुर पुलिस स्पोर्ट क्लब का सनगनी Impal West District Football Association Sinduna YWC Malom Ground Team Taramathuina Sarukaduna Mari Suba ke Karnajit Singha Memorial Second Division Football League Hangdi Horgani Haudoki from the All Manipur Sport Association ke General Secretary RK Sanayama Tournaments Asigi Donor ke Kuber Amadi Impal West District Football Association ke President S Sanatomana Thoromopu Singh Oigani Impal West District Football Association Sinduna Common SWC Ground Sathariba Nakpom Apabe Memorial 3rd Division Football League Tournament ki hayang ahanba match da FUC amadi LUFC ga sanagani anisuba match da ASY amadi NYTHC ga sanagani थासी की तांग तरा नेपाल की कुंट्रा फावा न्यू दिल्ली द पांगथोकदबा नेशनल JN हॉकी टूर्नामेंट ता सरुक यागदबा सही तरा मंगा मखागी नुपा मसागी हॉकी सनरोई तरा तरुक इंफाल ईस्ट की DYSO निर्मलताना लमथादुना इंफाल थादोखरे टूर्नामेंट असिदा इंफाल ईस्ट की जय हिंद हाई स्कूल मंत्रिबुखिना सरुक यागनी उत्तर प्रदेश की नंदिनी नगर गोदांडा मथंग थागी तांग तरा हुंदोइदगी तरा तरुक फावो पांगथोकदरुबा यांखे मापल सुबा सीनियर मैन फ्री स्टाइल अमदी ग्रेको रोमन स्टाइल नेशनल रेसलिंग चैंपियनशिप ता सरुक यानबा मणिपुर टीम की सीनियर मणिपुर रेसलिंग टीम सेमनबीदमक थासी तांग तरा नेपाल की अयुपुंग 3 ताबदा खुमल लंपाक के साक हॉल दा ट्रायल सिलेक्शन पांगथोलगनी सरुक यानिंगबा सानोरी सिंह ना मणिपुर रेसलिंग एसोसिएशन के सेक्रेटरी दगी अकुप मरोल खंगलबा यागनी हाइरी Manipur University Sports Committee की मियंग मखादा खुराई सेरल थोंग लेबा NG Moni College न सिंधुना Manipur University Inter College Men's and Women's Softball Tournament नुपी मसागी कॉलेज मरी नुपा मसागी कॉलेज मंगाना सरुक यादुना हायंगदगी पांगथोलगनी मथंग थागी तांग तरा मंगा अमदी तरा तरुकता आशा हॉलदा ऑल मणिपुर बॉडी बिल्डिंग एंड फिटनेस एसोसिएशन सिंधुना नेपुनिपाल सुबह सीनियर नेपुनिथुई सुबह जूनियर कुमारी सुबह मास्टर तरामदोई सुबह फिजिकली चैलेंज तरुक सुबह वुमेन्स फिटनेस स्टेट लेवल बॉडी बिल्डिंग चैंपियनशिप अमदी सैयसिगी मिस्टर मणिपुर कंटेस्ट पांगथोलगनी सरुक यानिंगबा बॉडी बिल्डर्स अमदी वुमेन्स फिटनेस की सनोरी सिंगना अंबागी जनरल सेक्रेटरी दगी अकुप मरोल खंगलबा यागनी एंट्री फॉर्म लोबो अमदी पिसिनबगी मतम मतंग थागी तांग तरा फावनी हरी इंडियन योगा फेडरेशन सिंधुना कुंट्राम दुसुबा नेशनल योगासना चैंपियनशिप मथंग सही जनवरी तांग तरा तरुक तरानिपल फावा न्यू दिल्ली पांगथोलगनी चैंपियनशिप असिदा मणिपुर की ओइना सरुक यानबगी दमक ट्रायल सिलेक्शन अमदी कुनितोय सुबा स्टेट लेवल योगासना कंपटीशन मणिपुर स्टेट योगा एसोसिएशन सिंधुना नवंबर की अहानबा सेओलदा पांगथोलगनी
Manipur Badminton Association amadi Imphal West District Badminton Association gi miang makada tha sig tang kuntra mathoi dagi matang tagi tang mari pawba Imphal Western Club Uripo Kumantem Lekai gi Badminton Holder Club asina sinduna ahan ba IWC state level known as state cash prize badminton tournament pangtholagani saruk yaning basingna club asitegi akupa marol khanglaba yagne hari Imphal District Bodybuilding and Fitness Association sinduna thasi tang taramapal da taramarirak suba Mr. Imphal East District Bodybuilding Junior Senior Master Contest Khurai Pangai Rota Leiba Puthiba Community Hall da pangtholagani hari YWC Palace Compound Manipur Police Sport Club Maitiba Piduna second Lat K Ranjit and Lat member of SWECA Memorials Invitations Junior Open Volleyball Tournament ki mabu oikre Social Welfare Educational and Cultural Association Thiam Konjin na Sinduna Thiam Konjin Junior High School Ground Tim Mapana Saruk Yaduna Sathriba second Lat K Ranjit and Lat member of SWECA Memorial Invitations Junior Open Football Tournament Loisin Kre Loisin Bigi Thoramda Kairau Kendragi MLA K Thamurjit Amadi Manipur Volleyball Association gi members Surgaki Nasiaro Numiki Sanakibida YWC Palace Compound Manipur Police Sport Club Point Kunteret Kunmanga Kumapan Kunteret Kumathoi Kunmanga Amadi Taramanga Taranetoida said Ohumanida Maitiba Piki Nasinomagi Okibai Nasaki Pau Pizri ICAR Lampel Patiki Fomba Pau Matungina Nasi Quaidi Saba degree Celsius Kuntramatu Desmik Ani Quaidi Ingba degree Celsius Kumatu Desmik Ohum Nungsita Yaba Singmanal Gisang Eukta Sada Marfudara Nuntildan Sada Hompunipal Nongzugi Sang Simno Desmik Mari MMni Loisilakpada Nasi Muru Boxing Amukan Pizri Tangweban Kendri Sangnaraba politician Amagi Yungi number Amatada Mitop Miansa Kayagi Maming Amasung photo Electoral Rolda Yawatenare June Thada Lusingani Haikiba City Convention Center Amadi Kumalampak Interstate Bus Terminus October Tha Yoruba Fawba Mapung Pana Lusing Mangamdre Amadi Bangalore da Manipur gi Mahirui ama Mapamadu gi Miyoi Singna Fubadi Sokle Desamna Todo Si Kanna Yaning da Bafungdorle Ngasigidi ISTV Nepizo Pau Matang Slojre Ming Tabri Basingbu Aroboina Kurumjare